Council of Ministers da kana bu hapkadage haibadu laikhai tathok lunaba Chief Minister Delhi da jatkre MLA anisu inakre Sri Y Khemchan na Chief Minister oina wasak lobadagi ahanba oina mahaki Delhi khongchat asigi manungchanna National Capital da thunglaba matungda BJP gi national leadersing amasung union lainga ki maru oiba minister kharaga unaduna mahaki lainga ta watliba minister sing hapsin bagi wafam khanaduna laikhai tagani loinana anauba lainga asi BJP na lusinglabasu NPF NPP ga kuchamdaduna chatminarakpa khakta natana MLA ama khaktamak lairabadi JDU amasung independent MLA singnasu sagut laklibanina awatpa minister sing hapsinduna chauthokhanbada kana bu hapsin gadage haibadu center gi lusingba singa loinana laikhai tathorakani aduga Chief Minister masagi yauna deputy chief minister ani amasung cabinet minister singda karamba portfolio pigani haibadusu laptop lakani hari Manipur laingakna numit humni chupna awaba phongdokadori Manipur Legislative Assembly da Yankai Taruk Thanlon Assembly constituency dagi BJP ki candidate ta karaktuna member oiramba Bungjagin Balte na ngasi nungtin pung 2:38 rom chatpada Gurugram gi Medanta City Hospital da khanghaudana laikhidabada Manipur laingakna hayengdagi hauraduna tha asigi kunmari phawba numit humni chupna awaba phongdokani hari laikhidrababu ikai khumnaba uttuna awaba phongdoklingai manungda laibaki phiral state asigi mapam punamakta tangkhai singthagani amasung lainga ki maikaidagi harau kumai amata pangthokloi hari Hiramasigi matangda ngasi lainga ki GAD gi record and library section ki maikaidagi deputy secretary na order ama thokre academic session asidagi class 1 dagi 8 phawgi mahiroi singna makoi gi subject sing mamalon da tamba phanglagani Manipuri lol na Nepal su schedule da chalabasu mahiroi singna mamalol da subject khuding makta mahi tamba phangdana lairikibedu chatliba academic session asidagi class 1 dagi 8 phawgi mahiroi singi lairik sing translation tawba lore amasung mamalon da mahi tambagi khudong chaba phangalagani haina Manipur lainga ki language planning and the implementation loisangi director L Radhakantana phongdokre wafam asi ngasi malemgi leibak singda mamalol numit ki thoram pangthoknabagumna research forum Manipur na sinduna youth voice on multilanguage education haiba pandamda GP Women's College ki auditorium da pangthokpa 33 suba International Mother Language Day ki thoramda athoiba mithunglen oiraduna director na phongdokhibani mahakna makhata na hai Manipuri lol na laibak asigi Nepal suba schedule da chalabasu mahiroi singna tamliba subject khudingmak mama lol da tamba phangdri ayambana English medium da tamli matam amada Bengali script channaringai dadi hairiba mayek asida namba lairik sing ayambana tamlammi adubu English medium olakpadagidi anauba medium asida tamnarakpani English medium da tambana mahiroi singna mamutta na khangnaba honabada kudong chadaba mayoknai adubu mama lol da tamjarabadi hiram aduda henna mamutta na khangbada natana kupthana khangbasu ngamlagani Mitai mayekta subject khuding makta tamhannabasu loisangi maikaidagi hotnari hairaduna pukai langai oina khangnariba puyagi lairik singda yauriba mayek amadi masigi lausing leiba mioi singi masing wachillakli Puyagi mayek amadi masida yauriba wakhal lausing asi ngasigi mirol amadi nahasingda mamuttana khanghanba amadi tamhangadabani masi natrabadi pukai langai oina thambiramliba puya sing asi mangkhigani lamdam asigi mipung khudingmakna ima lol chaukhatnaba honaminarsi haina phongdoki ngasigi thauram maduda
ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯜ ꯔꯥꯖꯦꯟ ꯑꯃꯗꯤ ꯔꯤꯐꯣꯔꯝ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯁꯤ.ꯑꯩꯆ. ꯏꯕꯣꯍꯜꯅ ꯃꯊꯪꯁꯤꯠꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟ ꯑꯃꯗꯤ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯈꯤ꯫ ꯃꯥꯏꯆꯧ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕꯒꯤ ꯐꯤ ꯍꯣꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯃꯥꯏꯆꯧ ꯇꯔꯦꯠꯀꯤ ꯃꯅꯨꯡꯗ ꯑꯊꯣꯏꯕ ꯃꯥꯏꯆꯧ ꯑꯃ ꯑꯣꯏꯔꯤꯕ ꯂꯧꯔꯦꯝꯕꯝ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕꯒꯤ ꯆꯍꯤꯒꯤ ꯄꯥꯡꯊꯣꯛꯄ ꯐꯤ ꯍꯣꯡꯕꯒꯤ ꯊꯧꯔꯝ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ ꯍꯌꯦꯡ ꯂꯝꯇꯥꯒꯤ ꯃꯉꯥꯅꯤ ꯄꯥꯟꯕꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯃꯥꯏꯆꯧ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕ ꯊꯧꯒꯜꯂꯨꯞꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯔꯥꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯣꯡꯄꯣꯛ ꯂꯧꯔꯦꯝꯕꯝ ꯃꯅꯤꯡꯆꯤꯡꯗ ꯂꯩꯔꯤꯕ ꯃꯥꯏꯆꯧ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕꯒꯤ ꯈꯨꯕꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯍꯥꯏ ꯂꯧꯔꯦꯝꯕꯝ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕꯒꯤ ꯆꯍꯤꯒꯤ ꯄꯥꯡꯊꯣꯛꯄ ꯐꯤ ꯍꯣꯡꯕꯒꯤ ꯊꯧꯔꯝꯁꯤ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯗꯗꯤ ꯂꯝꯇꯥꯒꯤ 15ꯅꯤ ꯄꯥꯟꯕꯗ ꯄꯥꯡꯊꯣꯛꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯩꯕꯅ ꯍꯌꯦꯡ ꯂꯝꯇꯥꯒꯤ 5ꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 7ꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯐꯤ ꯍꯣꯡꯕꯒꯤ ꯊꯧꯔꯝꯁꯤꯗ ꯊꯧꯒꯜ ꯐꯪꯒꯗꯕ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯅ ꯅꯣꯡꯄꯣꯛ ꯂꯧꯔꯦꯝꯕꯝ ꯃꯅꯤꯡꯆꯤꯡ ꯍꯩꯕꯣꯡ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯈꯨꯕꯝꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯅꯕ ꯊꯧꯅꯤ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯈꯔꯗ ꯈꯨꯟꯅꯥꯏꯔꯣꯜꯒꯤ ꯑꯣꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯈꯔꯗ ꯃꯥꯏꯊꯤ ꯍꯧꯔꯕ ꯃꯤꯔꯦꯞꯁꯤꯡꯅ ꯃꯤꯈꯜꯒꯤꯗꯃꯛ ꯚꯣꯇꯔꯁꯤꯡꯗ ꯄꯤꯈꯤꯕ ꯈꯨꯗꯣꯜ ꯍꯟꯗꯣꯔꯛꯎ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛ ꯑꯣꯏꯈ꯭ꯔꯦ꯫ ꯇꯦꯂꯪꯒꯅꯥꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯃꯤꯈꯜ ꯂꯣꯏꯗꯨꯅ ꯃꯤꯈꯜꯒꯤ ꯔꯤꯖꯜꯠ ꯂꯥꯎꯊꯣꯛꯈꯤꯕ ꯆꯌꯣꯜ ꯑꯃꯔꯣꯝ ꯐꯥꯔꯕ ꯃꯇꯝꯁꯤꯗ ꯃꯤꯈꯜ ꯑꯗꯨꯗ ꯃꯥꯏꯊꯤꯍꯧꯔꯕ ꯀꯦꯟꯗꯤꯗꯦꯠ ꯀꯌꯥꯅ ꯃꯤꯈꯜꯒꯤꯗꯃꯛ ꯚꯣꯇꯔꯁꯤꯡꯗ ꯃꯈꯣꯏꯅ ꯄꯤꯈꯤꯕ ꯈꯨꯗꯣꯜ ꯑꯃꯗꯤ ꯁꯦꯜꯁꯤꯡ ꯍꯟꯗꯣꯔꯛꯎ ꯍꯥꯏꯅ ꯌꯨꯝ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯗꯤꯃꯥꯟ ꯇꯧꯔꯛꯄꯗꯒꯤ ꯆꯥꯎꯅ ꯋꯥꯊꯣꯛ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯅꯔꯛꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯃꯥꯏꯊꯤꯍꯧꯔꯕ ꯃꯤꯔꯦꯞꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯂꯥꯛꯄ ꯋꯥꯔꯀꯔꯁꯤꯡꯅ ꯚꯣꯇꯔꯁꯤꯡꯗ ꯈꯨꯗꯣꯜ ꯍꯟꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯗꯤꯃꯥꯟ ꯇꯧꯕꯗ ꯆꯥꯎꯅ ꯃꯨꯛꯅꯕꯒꯤ ꯊꯧꯑꯣꯡ ꯊꯣꯛꯄ ꯎꯈꯤ꯫ ꯗꯤꯚꯤꯖꯟ ꯅꯝꯕꯔ 7ꯗ ꯃꯥꯏꯊꯤꯍꯧꯔꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯀꯦꯟꯗꯤꯗꯦꯠ ꯖꯗꯤ ꯊꯤꯔꯨꯄꯊꯤꯅ ꯃꯤꯈꯜꯒꯤꯗꯃꯛ ꯃꯍꯥꯛꯅ ꯚꯣꯇꯔꯁꯤꯡꯗ ꯄꯤꯈꯤꯕ ꯂꯨꯄꯥ 3,000 ꯑꯗꯨ ꯍꯟꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯈꯤ꯫ ꯃꯨꯗꯤꯆꯤꯟꯇꯂꯥ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ 19ꯁꯨꯕ ꯋꯥꯔꯗꯇ ꯃꯥꯏꯊꯤꯍꯧꯔꯕ ꯀꯪꯒ꯭ꯔꯦꯁ ꯃꯤꯔꯦꯞ ꯑꯦꯝ. ꯖ꯭ꯌꯣꯊꯤꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯚꯣꯇꯔꯁꯤꯡꯗ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯁꯥꯔꯤ ꯑꯃꯗꯤ ꯁꯦꯜꯒꯤ ꯈꯨꯗꯣꯜꯁꯤꯡ ꯑꯗꯨ ꯍꯟꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯚꯣꯇꯔꯁꯤꯡꯒ ꯆꯥꯎꯅ ꯃꯨꯛꯅꯈꯤ꯫ ꯀꯣꯊꯥꯒꯨꯗꯦꯝꯗ ꯃꯥꯏꯊꯤꯍꯧꯔꯕ ꯀꯪꯒ꯭ꯔꯦꯁ ꯀꯦꯟꯗꯤꯗꯦꯠ ꯃꯤꯟꯗꯥ ꯍꯔꯤꯕꯥꯕꯨꯅꯁꯨ ꯃꯍꯥꯛꯅ ꯚꯣꯇꯔꯁꯤꯡꯗ ꯃꯤꯈꯜꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯈꯤꯕ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯑꯃꯗꯤ ꯂꯨꯄꯥ 2,500 ꯑꯗꯨ ꯍꯟꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯤꯈꯜꯒꯤ ꯔꯤꯖꯜꯠ ꯂꯥꯎꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯉꯣꯟꯗ ꯚꯣꯠ ꯄꯤꯗꯦ ꯍꯥꯏꯅ ꯊꯥꯖꯕ ꯚꯣꯇꯔꯁꯤꯡꯗ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯤꯠ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯈꯤ ꯍꯥꯏꯔꯤ꯫ ꯁꯣꯛ 2023ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯑꯁꯤꯅ ꯍꯧꯈꯤꯕ ꯆꯍꯤ 10ꯗ ꯀꯁꯃꯤꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯦꯗꯔ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯅ ꯍꯧꯈꯤꯕ ꯆꯍꯤ 10 ꯑꯁꯤꯗ ꯀꯁꯃꯤꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯑꯣꯏꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯁꯃꯤꯔꯤ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯤꯔꯦꯛꯇꯔ ꯗꯣꯛꯇꯔ ꯃꯨꯈꯇꯥꯔ ꯑꯍꯃꯗꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯁꯤ ꯁ꯭ꯔꯤꯅꯒꯔꯗ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 10.2 ꯌꯧꯅ ꯁꯥꯈꯤ꯫ ꯍꯥꯏꯔꯤꯕ ꯗꯤꯒ꯭ꯔꯤ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯆꯥꯡꯆꯠꯇ ꯁꯥꯕ ꯑꯗꯨꯗꯒꯤ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 8.2 ꯔꯣꯝ ꯋꯥꯡꯈꯠꯂꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯈꯤꯕ ꯆꯍꯤ 10 ꯔꯣꯝꯁꯤꯗ ꯆꯠꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯐꯣꯔꯀꯥꯁꯇꯔ ꯐꯥꯏꯖꯥꯟ ꯑꯥꯔꯤꯐꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯥꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤꯕꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯈꯛꯇꯗ ꯍꯦꯟꯒꯠꯂꯛꯄ ꯅꯠꯇꯦ, ꯂꯥꯛꯀꯗꯧꯔꯤꯕ ꯊꯥ ꯈꯔꯁꯤꯗ ꯆꯥꯡꯆꯠꯇꯒꯤ ꯍꯦꯟꯅ ꯁꯥꯒꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯀꯌꯥ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯥꯟꯅꯕꯒꯤ ꯄꯥꯎꯗ ꯌꯥꯏꯔꯤꯄꯣꯛ ꯇ꯭ꯔꯣꯐꯤ, ꯖꯤ.ꯑꯦꯐ.ꯁꯤ ꯑꯃꯁꯨꯡ ꯑꯦꯁ.ꯑꯥꯏ.ꯁꯤ ꯗ꯭ꯔꯣ ꯆꯠꯈ꯭ꯔꯦ꯫ ꯕꯤꯁꯅꯨ ꯅꯍꯥ ꯌꯨꯊ ꯐꯦꯗꯔꯦꯁꯟ ꯌꯥꯏꯔꯤꯄꯣꯛ (BYFY) ꯅ ꯁꯤꯟꯗꯨꯅ
ꯇꯤꯝ 38ꯅ ꯀꯥꯡꯂꯨꯞ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯥ ꯑꯁꯤꯒꯤ 6ꯇꯒꯤ BYFYꯒꯤ ꯁꯥꯟꯅꯕꯨꯡꯗ ꯆꯠꯊꯔꯛꯂꯤꯕ ꯑꯅꯤꯔꯛ ꯁꯨꯕ ꯌꯥꯏꯔꯤꯄꯣꯛ ꯇ꯭ꯔꯣꯐꯤ 8A ꯁꯥꯏꯠ ꯃꯅꯤꯄꯨꯔ ꯑꯣꯄꯟ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯁꯣꯛ 2026ꯀꯤ ꯉꯁꯤ ꯁꯥꯟꯅꯈꯤꯕ ꯃꯦꯠꯆ ꯑꯅꯤꯃꯛ ꯗ꯭ꯔꯣ ꯆꯠꯈ꯭ꯔꯦ꯫ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯒꯤ 9ꯁꯨꯕ ꯃꯦꯠꯆꯇ GFC ꯀ꯭ꯌꯥꯝꯒꯩ ꯑꯃꯁꯨꯡ SIC ꯁꯤꯡꯒꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯟꯅꯈꯤꯕ ꯃꯦꯠꯆ ꯑꯗꯨꯒꯤ ꯑꯣꯏꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯍꯩꯁꯤꯡꯕ ꯃꯥꯟꯅꯅ ꯁꯥꯟꯅꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯦꯠꯆꯀꯤ ꯑꯄꯤꯕ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎꯕ ꯄꯥꯟꯖꯜ ꯑꯃꯃꯝ ꯆꯟꯅꯗꯨꯅ ꯗ꯭ꯔꯣ ꯆꯠꯈꯤ꯫ ꯃꯦꯠꯆ ꯑꯗꯨꯗ GFCꯒꯤ ꯄꯥꯟꯖꯜ ꯑꯗꯨꯅ 38 ꯁꯨꯕ ꯃꯤꯅꯤꯠꯇ ꯑꯃꯔꯖꯤꯠꯅ ꯆꯟꯈꯤ, ꯑꯗꯨꯒ SIC ꯁꯤꯡꯒꯥꯒꯤ ꯄꯥꯟꯖꯜ ꯑꯗꯨꯅ 98 ꯁꯨꯕ ꯃꯤꯅꯠꯇ MD ꯊꯣꯏꯊꯣꯏꯅ ꯆꯟꯈꯤꯕꯅꯤ꯫ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯒꯤ ꯉꯁꯤ ꯁꯥꯟꯅꯈꯤꯕ ꯑꯇꯣꯞꯄ ꯃꯦꯠꯆ ꯑꯃꯗꯅ NGL ꯂꯧꯔꯦꯝꯕꯝ ꯑꯃꯁꯨꯡ ꯌꯥꯏꯔꯤꯄꯣꯛ ꯌꯨꯅꯥꯏꯇꯦꯠ ꯑꯅꯤꯅ ꯄꯥꯟꯖꯜ 3-3 ꯆꯟꯅꯗꯨꯅ ꯗ꯭ꯔꯣ ꯆꯠꯈꯤ꯫ NGLꯒꯤ ꯄꯥꯟꯖꯜ 3 ꯑꯗꯨ ꯄ꯭ꯔꯇꯤꯝꯅ 2 ꯑꯗꯨꯒ ꯁꯣꯚꯥꯅ 1 ꯆꯟꯈꯤ, ꯑꯗꯨꯒ ꯌꯥꯏꯔꯤꯄꯣꯛ ꯌꯨꯅꯥꯏꯇꯦꯠꯀꯤ ꯄꯥꯟꯖꯜꯁꯤꯡ ꯑꯗꯨꯅ MD ꯅꯋꯥꯖꯅ 2 ꯑꯗꯨꯒ ꯖꯨꯄꯤꯇꯔꯅ 1 ꯆꯟꯈꯤꯕꯅꯤ꯫